Erang Ashi state na sponsor Toubani haina Thounaojam Brinda na Phongdokkhre Chahi kharagi mamangda Manipur gi security force singna makhoi gi makut chalaba mioi singbu encounter ni haibana chingba tongan ba thodok singda hatpagi thabak sing pak sana chatharakpadagi mayokta semkiba extrajudicial education victim families association Manipur gi tararerak suba mapok kumon thoramda saruk yakivi Thounaojam Brinda na Thokliba Erang Ashi state na sponsor Toubani haina maran sikibaga loinana furuk masen gi marakta Taisinaduna Lairabadi Irai Asi Warosin Purakpa Ngamloi Haina Phongdokkhre Palace Compound Dagi Lamyan Ba Sanglenda Pangthokpa EVMF ki Kumon Thoramda Luf Asigi President Renu Takhelambam na Hai Manipur da Thokiwa Fake Accounter Singi Achumba Wayen Phangloidra Haibagi Chingnaba Ama Victim Singi Family Singda Pokhale Thokiwa Fake accounter singi matang da chatharak liba case asigi aduki matik matam sangle chahi tare farak labam fawbada fake accounter case singi chapchaba achumba wayen pbdri achumba wayen fangdabana victim family singda wayen asi fangkigani haibagi thazaba mangsilakle aduvu phangnanaba EVFF ki Khomkham chet na lepli amasung thengna khigani haiki Manipur da thokiba fake accounter gi thodok singi matangda Supreme Court ta file tawkiba petition ga mari lainana CVI na Home Minister da prosecution census pinaba direction pi khrabasu hauzik fawba pi dana lady masina victim family singda ningba kainingai oihele hauzik anowa mikhal gi matam yoksilak pasida ampaspa amadi fake accounter gi case Pusilaktuna politicize tauduna bot khomnaba honarakpagi mami tarakliba asi yamna laibak thibani hairikhi Thoram asida saruk yakiba Manipur Police ta Additional SP oirambi Thounaojam Brinda na paumi singda hai Manipur da hauzik thokliba Erang asi Kanglup ki Erang ni haiduna adumak leithoklabadi masigi warosin leiroi Erang asi furu masen marakta taisinaduna leiragadi Indian government na Division ama khaidok laga muthatnaba honarakpani asida mateng pangbo oina thokani mamai thangda aikhoina tumna mangkhiba haibadu oirakani hana Kanglup ani khanarambadagi haujikti ahum sure Erang asi state sponsor Toubani hairaduna lamdam sigi furup khudimaki akhang ahi CSO sing leibak miyamda mayek singna khangan uhanba changi miyamda mamut tana khanghan haudrabadi aikhoi tumna mangkhiba yai Erang asigi warosin puraktuna IDP singbu masagi mayumda hanjin handuna mahausagi ingchikpa Manipur ohenaba mathau tare haiki Thoronggi manung chana kumja English singadiga kunmapanda lanhauba pungmut muthatkani haidi basi fake encounter amuk hauraklagadra haiba thimda social scientist Danabi Raishamna monitor oiduna panelist discussion amasung pakthoki discussion asigi panelist singna Thounaojam Brinda Indira Gandhi National Tribal University के Association Professor Dr. Homen Thangzamna Chingba Saruk Yaki